ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯇꯝꯅꯅꯕ ꯍꯥꯏꯗꯨꯅ ꯄꯨꯖꯔꯛꯂꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯖꯨꯖꯨ, ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯗꯥꯏꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯂꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯔꯣꯖꯤꯒ ꯔꯣꯁꯟꯒꯗ ꯇ꯭ꯋꯤꯟꯁꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯟꯗꯛ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯝ ꯄꯤꯈ꯭ꯔꯕ ꯃꯇꯨꯡ ꯔꯤꯖꯟ ꯑꯥꯎꯠ ꯑꯣꯏꯔꯛꯄ ꯉꯥꯏꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯄꯥꯒꯤ ꯃꯤꯡꯅ ꯔꯘꯨ ꯍꯥꯏꯅ ꯀꯧꯏ, ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯤꯡꯅ ꯕꯤꯅꯥ ꯍꯥꯏꯅ ꯀꯧꯏ꯫ ꯃꯆꯥ ꯑꯅꯤꯅ ꯑꯦꯛꯖꯥꯝ ꯂꯣꯏꯔꯛꯄ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯃꯇꯝ ꯈꯔꯗꯤ ꯈꯨꯡꯒꯪꯒꯤ ꯏꯪꯅ ꯆꯤꯛꯂꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯨꯁꯤ ꯍꯥꯏꯅꯗꯨꯅ ꯁꯍꯔꯗꯒꯤ ꯂꯥꯞꯅ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯗ ꯌꯨꯝ ꯌꯥꯎꯕ ꯏꯪꯈꯣꯜ ꯃꯇꯦꯛ ꯑꯃ ꯂꯩꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ 9 ꯑꯗꯣ ꯈꯨꯡꯒꯪꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯌꯨꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯔꯘꯨꯅ ꯒꯥꯔꯤ ꯑꯗꯨ ꯁꯨꯃꯥꯡꯗ ꯊꯧꯖꯤꯜꯂꯤ꯫ ꯃꯗꯨꯗꯒꯤ ꯔꯣꯖꯤꯒ ꯔꯣꯁꯟꯒꯗꯣ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯒꯤ ꯔꯪ ꯑꯗꯨ ꯕ꯭ꯂꯦꯛ ꯃꯆꯨ ꯉꯥꯛꯇ ꯁꯪꯉꯤ꯫ ꯌꯦꯡꯕꯗ ꯍꯣꯔꯣꯜ ꯀꯥꯔꯇꯨꯟꯗ ꯌꯥꯎꯕ ꯌꯨꯝꯁꯤꯡꯒ ꯆꯞ ꯃꯥꯟꯅꯩ꯫ ꯕꯤꯅꯥꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯌꯦꯡꯉꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯐꯖꯩꯌꯦ ꯌꯨꯝꯁꯤ꯫ ꯄꯤꯛꯆꯔꯗ ꯎꯕ ꯌꯨꯝꯗꯨꯒ ꯆꯞ ꯃꯥꯟꯅꯩꯅꯦ." ꯔꯣꯁꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯩꯇꯥꯜ ꯃꯆꯨꯒ ꯆꯞ ꯃꯥꯟꯅꯩ꯫ ꯁꯤꯒꯨꯝꯕ ꯌꯨꯝ ꯑꯝꯇꯗꯤ ꯑꯩꯗꯤ ꯎꯖꯗ꯭ꯔꯤꯗ." ꯌꯨꯝ ꯑꯗꯨꯗꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯣꯏꯔꯞꯅ ꯎ ꯑꯃꯈꯛꯁꯨ ꯍꯧꯏ꯫ ꯎ ꯑꯗꯨꯒꯤ ꯃꯁꯥ ꯑꯃꯗ ꯃꯤ 2 ꯇꯣꯡꯕ ꯌꯥꯕ ꯁ꯭ꯋꯤꯡ ꯑꯃꯁꯨ ꯁꯥꯔꯝꯃꯤ꯫ ꯁ꯭ꯋꯤꯡ ꯑꯗꯨꯒꯤ ꯅꯥꯀꯟꯗꯅ ꯀꯣꯐꯤ ꯇꯦꯕꯜ ꯃꯆꯥ ꯑꯃꯒ ꯆꯤꯌꯔ 4ꯒ ꯊꯥꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯈꯤꯇꯪ ꯆꯠꯊꯣꯛꯂꯒꯅ ꯈꯔ ꯋꯥꯡꯇꯛ ꯇꯧꯕ ꯇꯦꯕꯜ ꯑꯃꯗ ꯎꯆꯦꯛ ꯌꯥꯎꯗꯕ ꯑꯍꯥꯡꯕ ꯕꯥꯔꯗ ꯀꯦꯞ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯎ ꯋꯥ ꯀꯥ ꯍꯦꯟꯅ ꯍꯧꯗꯦ꯫ ꯅꯥꯄꯤ ꯁꯤꯡꯕꯤ ꯑꯃꯗꯤ ꯑꯄꯤꯛꯄ ꯄꯥꯝꯕꯤꯁꯤꯡꯅ ꯍꯦꯟꯅ ꯅꯝꯅ ꯎꯏ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒꯗꯤ ꯎ ꯋꯥ ꯑꯆꯧꯕ ꯈꯔ ꯍꯧꯏ꯫ ꯌꯨꯝ ꯑꯗꯨꯒꯤ ꯑꯅꯛꯄꯗ ꯑꯇꯣꯞꯄ ꯌꯨꯝ ꯅꯠꯇ꯭ꯔꯒ ꯃꯤ ꯂꯩꯅꯕ ꯖꯒꯥ ꯑꯃꯠꯇꯗꯤ ꯂꯩꯕ ꯎꯗꯦ꯫ ꯌꯨꯝ ꯑꯗꯨꯒꯤ ꯆꯥꯎꯔꯕ ꯕ꯭ꯂꯦꯛ ꯌꯥꯔꯗ ꯑꯃꯁꯨ ꯂꯩꯕ ꯎꯏ꯫ ꯔꯘꯨ ꯑꯃꯗꯤ ꯃꯤꯅꯥꯁꯨ ꯁꯨꯏꯠ ꯀꯦꯁ ꯑꯆꯧꯕ ꯁꯤꯡ ꯑꯗꯨ ꯄꯥꯏꯔꯒ, ꯑꯗꯨꯒ ꯔꯣꯖꯤꯒ ꯔꯣꯁꯟꯒꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯁꯨꯏꯠ ꯀꯦꯁꯁꯤꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯆꯥꯎꯔꯕ ꯃꯦꯟ ꯗꯣꯔ ꯑꯗꯣꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯔꯘꯨꯅ ꯃꯥꯡꯊꯥꯅ ꯊꯣꯡꯒꯤ ꯁꯣꯗꯣ ꯍꯥꯡꯂꯕ ꯃꯇꯨꯡꯗ ꯔꯘꯨꯗꯣ ꯃꯇꯨꯡ ꯐꯠ ꯑꯣꯟꯗꯨꯅ ꯕꯤꯅꯥꯗ, ꯔꯣꯁꯟ ꯑꯃꯗꯤ ꯔꯣꯖꯤ ꯃꯈꯣꯏ ꯑꯍꯨꯝꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯇꯥꯕ꯭ꯔꯥ ꯅꯈꯣꯏ? ꯑꯩ ꯌꯨꯝꯖꯥꯎ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯥꯡꯖꯧꯅꯅ ꯋꯥ ꯈꯔ ꯍꯥꯏꯍꯧꯒꯦ꯫ ꯌꯨꯝ ꯑꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯄꯨꯗꯨ ꯌꯨꯝ ꯑꯁꯤꯗ ꯁꯤꯈꯤ꯫ ꯑꯗꯨꯅꯅꯦ ꯅꯈꯣꯏ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯇꯕ ꯌꯥꯗꯦ꯫ ꯀꯩꯁꯨ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗꯦꯗ, ꯑꯗꯨ ꯑꯣꯏꯔꯁꯨ ꯆꯦꯛꯁꯤꯟꯍꯧꯕꯅ ꯐꯩ." ꯔꯘꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯋꯥ ꯅꯣꯛꯏ꯫ ꯔꯘꯨꯁꯤ ꯐꯥꯒꯤ ꯌꯥꯝꯅ ꯇꯧꯒꯟꯕ ꯃꯤꯑꯣꯏꯅꯤ, ꯑꯗꯨꯅ ꯍꯧꯖꯤꯛ ꯔꯘꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯁꯨ ꯐꯥꯒꯤꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯈꯜꯂꯝꯃꯤ꯫ ꯍꯣꯜꯋꯦ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯑꯣꯄꯣꯖꯤꯁꯟ ꯑꯣꯏꯅꯅ ꯔꯣꯁꯟꯒꯤ ꯔꯨꯝꯒ ꯔꯣꯖꯤꯒ ꯔꯨꯝꯒꯗꯨ ꯂꯩ꯫ ꯔꯣꯖꯤꯒꯤ ꯔꯨꯝꯗꯨ ꯌꯥꯝꯅ ꯆꯥꯎꯏ, ꯌꯥꯝꯅꯁꯨ ꯐꯖꯩ꯫ ꯂꯩꯔꯝꯂꯤꯕ ꯕꯨꯛ ꯁꯦꯜꯐ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯊꯟꯅ ꯍꯥꯞꯆꯤꯟꯈꯤꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯕꯁꯨ ꯍꯦꯜꯂꯤ꯫ ꯆꯥꯎꯔꯕ ꯑꯣꯕꯦꯜ ꯁꯦꯞꯀꯤ ꯊꯣꯡꯅꯥꯎ ꯑꯃꯁꯨ ꯔꯨꯝ ꯑꯗꯨꯗ ꯄꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯒ꯭ꯂꯥꯁꯇꯨ ꯑꯃꯨꯕ ꯃꯆꯨꯒꯤ ꯁꯤꯡꯒꯤ ꯇꯤꯟꯇꯦꯠ ꯂꯣꯏꯅ ꯅꯞꯄꯤ, ꯑꯗꯨꯅ ꯃꯄꯥꯟꯗꯒꯤ ꯁꯛꯇꯝ ꯀꯥ ꯍꯦꯟꯅ ꯐꯖꯅ ꯎꯕ ꯉꯝꯂꯝꯗꯦ꯫ ꯔꯣꯖꯤꯅ ꯃꯥꯒꯤ ꯔꯨꯝ ꯑꯗꯣ ꯂꯣꯏꯁꯤꯜꯂꯗꯨꯅ ꯂꯩꯔꯤꯉꯩ ꯃꯄꯥ ꯔꯘꯨ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯔꯤ, "ꯏꯆꯥꯇꯣꯝꯕꯤ, ꯅꯪꯒꯤ ꯔꯨꯝꯁꯤꯕꯨ ꯄꯥꯝꯂꯕ꯭ꯔꯥ?" "ꯄꯥꯝꯃꯦ ꯕꯕꯥ, ꯑꯗꯣ ꯁꯤꯒꯤ ꯊꯣꯡꯅꯥꯎꯒꯤ ꯒ꯭ꯂꯥꯁꯁꯦ ꯇꯤꯟꯇꯦꯠ ꯑꯣꯏꯔꯤꯁꯦ ꯑꯝꯇ ꯁꯤꯟꯗꯣꯛꯄꯤꯌꯨ." "ꯍꯣ, ꯊꯨꯅ ꯁꯤꯟꯗꯣꯛꯅꯕ ꯇꯧꯁꯤ꯫ ꯍꯥꯡꯗꯣꯛ ꯈꯣꯠꯇꯣꯛꯄꯗꯤ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯊꯣꯡꯅꯥꯎꯁꯦ?" "ꯑꯗꯨꯗꯤ ꯌꯥꯏꯌꯦ ꯕꯕꯥ꯫ ꯁꯤꯒꯤ ꯌꯨꯝꯁꯤꯗꯅꯦ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯤꯗꯣ ꯕ꯭ꯂꯦꯛ ꯃꯆꯨ ꯌꯥꯝꯅ ꯄꯥꯝꯕ ꯃꯥꯜꯂꯦ꯫ ꯊꯣꯡꯅꯥꯎ ꯐꯥꯎꯕ ꯕ꯭ꯂꯦꯛ ꯁꯪꯉꯤ, ꯅꯠꯇ꯭ꯔꯒꯅ ꯃꯄꯥꯟꯗꯒꯤꯅꯦ ꯌꯦꯡꯂꯛꯄꯗ ꯎꯗꯅꯕ ꯊꯣꯡꯅꯥꯎꯁꯦ ꯇꯤꯟꯇꯦꯠ ꯑꯣꯏꯍꯜꯂꯝꯃꯤꯔ ꯈꯪꯗꯦꯗ꯫ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯖꯔꯝꯁꯅꯤꯗ." ꯑꯌꯨꯛꯀꯤ ꯆꯥꯛꯂꯦꯟ ꯆꯥꯃꯤꯟꯅꯔꯤ꯫ ꯑꯗꯨ ꯂꯣꯏꯔꯒ ꯔꯣꯖꯤꯒ ꯔꯣꯁꯟꯒꯗꯣ ꯌꯨꯝ ꯑꯗꯨꯒꯤ ꯔꯨꯝꯁꯤꯡ ꯑꯗꯣ ꯁꯨꯝ ꯌꯦꯡꯂꯛꯑꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯑꯦꯇꯤꯛ, ꯍꯥꯏꯕꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯈ꯭ꯋꯥꯏ ꯃꯊꯛꯀꯤ ꯁꯥꯏꯖꯤꯟꯗ ꯅꯞꯂꯒ ꯁꯥꯕ ꯔꯨꯝ ꯃꯆꯥ ꯑꯗꯨꯗ ꯎꯔꯛꯂꯝꯃꯤ꯫ ꯔꯣꯁꯟꯅ ꯍꯥꯏꯔꯛꯏ, "ꯔꯣꯖꯤ, ꯑꯁꯤ ꯃꯊꯛꯇ ꯀꯥꯔꯒ ꯌꯦꯡꯁꯤꯔꯥ, ꯀꯩ ꯂꯩꯒꯦꯅ?" ꯔꯣꯖꯤꯅꯁꯨ ꯈꯨꯝꯃꯤ, "ꯌꯥꯏꯌꯦ, ꯌꯦꯡꯁꯦ꯫ ꯑꯩꯁꯨ ꯌꯥꯝꯅ ꯈꯪꯅꯤꯡꯏ ꯑꯁꯤ ꯃꯊꯛꯇ ꯂꯩꯔꯤꯕꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯐꯥꯔꯁꯠ ꯐ꯭ꯂꯣꯔꯗꯒꯤ ꯀꯥꯔꯛꯅꯕ ꯁꯦꯝ ꯁꯥꯔꯤ꯫
staircase aduda karaklami aduga etis adugi manungda changlakami piktak tawi manung ado ihang hangi yamnasu mosili achaw achawba mirang singna upul singa natana atai amata leiba udi ubakna floor oiriba etis adugi manung ado makhoina makhong thangba khuding makhol thoi rosan so etis manung aduda asumna chatambadagi magi makhong ado karigumba posak amada panduna tusili ayowa as mikup aduda rosana tusiliba mafam ado rosini yenglubada ureklami karigumba posak ama tu kainoma leirisida wasi haidana rosina kudombi thilli floor oiriba ubak adugi machet ama kairaga leiba adomda rojita letalwi changsili mafam aduda uri sto ama khak leiramliba adu sto adugi makhada diary ama su leirami rosan su makhong sekli changsilaktoni yengi diary adu ubada asamna hairami bakse pakairaga sigi diary se lolam mi malene roji magi makut ani changna diary ado tapna lokotli diary aduda asamna irami angela gi diary adu he yengbada ihal halibang sijinaba kuitriba diary oina ui upul machet ama phawba paklamde rosan hairaklami as masak yamna fazai diary sizu phakto opase keke ige yamna khangninge ba adubo rosina pakhum piba nangdringai makhoigi mama binana kana lawbagi makholna mafam ado pungnin ninduna tai kitchen dani bina thabak makup mata khara loisinduna leiringi musin muba uchi manba jiba ama ma tamda karomdagino khangda chungsilakpa aduda bina khangprek khangna lawi mana lawba du taraduna raguso living room dagi chensilaktuna hangi kaidorage mama bina uchi manba ado magi mangak samdagi fatkan thoki jiba adu laimaida pop tai bina jiba aduda makut thinduna hairami moi baba asi matta hatu o ragusu sumsit adu paidana jiba adu hatana batane rojiga rosinga su etis dagi kumtharakli ragudu jiba adu ki makokta sumsitna makok aduda kanthatli jiba adu kitchen gi ngorok ngoba tais mathak aduda taduna leri madu ubada raguna hairami as amuba machugine rangau tado lupluba uchini adubo rosana madi rozinadi mapagi wa ado thaja phate maramdi makhogi yum anawba aduda rangauta amata leiti aduga uchini haiba jiba adugi masadagi thorakpa I ado angango machu aibaki mahod amuba machu ere jiba adu phibam adu urega bina machinda sole yamna hangoi tawrisi sakta si yung rosana amu nuwaite siramale raguna jiba adu sumjina tawrega dust collector da haple aduga mapana hundokri aduga madugi matungda raguna sumsitna jiba adugi I tahoba mafam ada wiper amana tawrega takthui adubu ko usungayadi ngorok ngoba tais mathak aduda adumak chuduna leiri amuba machugi mahi adu raguna hairaklami afaba quality gi rang oidoinimi ko usungayadi se ubra rosina komi rang sungna tiye paba raguna amuso hai ihe mina ragni hairiga wiper ahanba ama lei tabasu yaroi sidasune loi chushile tawrishi asumna hairaba matungda raguga binagado kaithelda chatkirami poche awada pat leiruni haina matam aduda rosan ga roziga su ngasaigi jiba amuba ado maparaguna hundokhiba mafam adumda laami aduga rosana makut ado glove ama upsilaga saitik ama paiduna jiba ado khungkatlaga asumna yengi kari jiba no khanna rosina hairami as yamna tukachei masakto rosan aduda hundokro yare rosina hairiba wado manada hapta rosan jiba adugi maong matawado muni yengduna lei sigi sase kainoma itau tawida rosina ama nang lehoro ai changai ko yumda wase haiduna rosi adu yumlomda lakpa hawi rosan jiba ado paiduna tanarei gai khuni hemta rosi gina kana chatna rosana jiba aduda yeng hairi rosi tu sigi sase makok su pande mamai su pande
ꯃꯈꯣꯡꯁꯨ ꯄꯥꯟꯗꯦ꯫ ꯔꯣꯁꯟꯒꯤ ꯋꯥꯍꯩ ꯈꯔ ꯑꯗꯨ ꯇꯥꯕꯗ ꯀꯔꯤꯒꯤꯅꯣ ꯃꯔꯝ ꯈꯪꯗ ꯔꯣꯖꯤ ꯃꯁꯥ ꯑꯗꯣ ꯇꯨꯈ꯭ꯌꯥꯎ ꯆꯣꯡꯈꯤ꯫ ꯔꯣꯁꯟꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯥꯒꯤ ꯃꯈꯨꯠꯇ ꯍꯥꯞꯂꯤꯕ ꯖꯤꯕ ꯑꯗꯣ ꯈꯨꯗꯛꯇ ꯃꯍꯤ ꯑꯣꯟꯗꯨꯅ ꯐꯠ ꯇꯨꯝꯖꯤꯟꯈ꯭ꯔꯤ꯫ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯔꯣꯁꯟ ꯑꯗꯣ ꯃꯥꯒꯤ ꯃꯈꯨꯠꯇ ꯌꯥꯎꯔꯤꯕ ꯃꯍꯤ ꯑꯗꯣ ꯂꯩꯃꯥꯏꯗ ꯐꯠ ꯍꯩꯗꯣꯛꯏ꯫ ꯔꯣꯖꯤꯒ ꯔꯣꯁꯟꯒ ꯑꯗꯨ ꯉꯛꯅ ꯌꯦꯡ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯑꯃꯨꯕ ꯃꯍꯤ ꯑꯗꯨꯗ ꯃꯍꯤ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯂꯦꯡꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯈꯨꯠꯀꯤ ꯃꯑꯣꯡ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯗꯤ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯤ꯫ ꯑꯉꯛꯄꯒ ꯑꯀꯤꯕꯒ ꯄꯨꯟꯁꯤꯟꯈ꯭ꯔꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯈꯨꯠ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯁꯤꯠꯇꯨꯅ ꯆꯪꯈꯤ ꯏꯃꯨꯡꯂꯣꯝꯗ, ꯑꯗꯨꯒ ꯀꯤꯆꯟꯗ ꯊꯥꯔꯤꯕ ꯎꯄꯨ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯀꯥꯈꯠꯈꯤ꯫ ꯔꯣꯖꯤꯒ ꯔꯣꯁꯟꯒꯁꯨ ꯇꯥꯟꯅꯗꯨꯅ ꯌꯦꯡꯉꯤ꯫ ꯍꯧꯖꯤꯛꯇꯤ ꯎꯔꯦ ꯀꯤꯆꯟꯗꯨꯒꯤ ꯎꯄꯨ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯨꯄꯥ ꯑꯃꯈꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯣ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯣ ꯃꯩꯅ ꯆꯥꯛꯈꯤꯕꯒꯤ ꯄꯨꯡꯀꯥ ꯀꯥꯔꯤ꯫ ꯃꯆꯤꯝꯕꯥꯜꯁꯨ ꯌꯥꯎꯗ꯭ꯔꯤ, ꯑꯗꯨꯕꯨ ꯃꯌꯥꯗꯤ ꯎꯔꯤ꯫ ꯅꯨꯄꯥ ꯑꯗꯨꯗꯤ ꯉꯥꯛꯁꯪ ꯉꯥꯡꯕ ꯃꯤꯠ ꯑꯅꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯂꯒ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯆꯠꯈ꯭ꯔꯣ ꯍꯧꯖꯤꯛꯃꯛ!" ꯃꯥꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯎꯄꯨ ꯃꯃꯥꯏ ꯑꯗꯨꯗ ꯇꯞ ꯇꯞ ꯅꯞꯇꯨꯅ ꯆꯠꯂꯤꯕ ꯈꯨꯠ ꯑꯗꯣ ꯅꯨꯄꯥ ꯑꯗꯨꯒꯤ ꯄꯥꯝꯕꯣꯝꯗ ꯐꯠ ꯅꯞꯁꯤꯟꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯤꯆꯟꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯨꯅ ꯔꯘꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯄꯥ ꯎꯕꯗ ꯃꯆꯥ ꯑꯅꯤꯗꯨ ꯀꯟꯅ ꯂꯥꯎꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯝꯃꯤ, "ꯕꯕꯥ, ꯇꯨ ꯎꯄꯨ ꯃꯊꯛꯇ ꯂꯩꯔꯤ." ꯋꯥꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯎꯄꯨ ꯃꯊꯛꯇ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯎꯄꯨ ꯃꯊꯛ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯤ꯫ ꯔꯘꯨ ꯉꯛꯆꯥꯅꯅ ꯌꯦꯡꯉꯤ ꯎꯄꯨ ꯃꯊꯛ ꯑꯗꯨꯗ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯎꯗꯕ ꯑꯗꯨꯗ ꯍꯪꯉꯤ ꯑꯃꯨꯛ, "ꯀꯩꯗꯧꯔꯒꯦ?" ꯃꯆꯥ ꯑꯅꯤꯗꯨ ꯀꯞꯂꯗꯨꯅ ꯀꯤꯆꯟꯗꯒꯤ ꯆꯦꯟꯈꯤꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯔꯘꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯈꯥꯝꯃꯤ꯫ "ꯉꯥꯏꯈꯨꯑꯣ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨꯕ ꯕꯕꯥꯗ ꯁꯦ, ꯀꯩꯗꯧꯔꯒꯦꯕ ꯏꯆꯥꯇꯣꯝꯕꯤ?" ꯑꯁꯃ ꯃꯄꯥꯅ ꯈꯥꯝꯕ ꯑꯗꯨꯗ ꯃꯆꯥ ꯑꯅꯤ ꯑꯗꯣ ꯃꯄꯥꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯦꯞꯂꯒ ꯁꯣꯔ ꯇꯅꯤꯛ ꯍꯣꯜꯂꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗꯁꯨ ꯎꯔꯤ ꯃꯄꯥ ꯔꯘꯨꯒꯤ ꯃꯇꯨꯡ ꯑꯣꯏꯔꯞꯅ ꯉꯁꯥꯏꯒꯤ ꯃꯩꯅ ꯆꯥꯛꯈꯤꯕ ꯅꯨꯄꯥ ꯑꯗꯣ ꯇꯞꯂꯤ ꯇꯧꯅ ꯔꯘꯨꯒꯤ ꯇꯝꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯗꯣ꯫ ꯔꯘꯨꯒꯤ ꯃꯅꯥꯛ ꯌꯧꯔꯝꯗꯥꯏ ꯅꯨꯄꯥ ꯑꯗꯣ ꯃꯃꯤ ꯑꯣꯏꯅ ꯃꯥꯡꯈ꯭ꯔꯤ ꯑꯃꯨꯛ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯔꯤ ꯃꯆꯥ ꯑꯅꯤ ꯑꯗꯨꯁꯨ꯫ ꯔꯣꯁꯟꯅ ꯀꯞꯂꯗꯨꯅ ꯂꯥꯎꯏ, "ꯕꯕꯥ, ꯁꯤꯒꯤ ꯌꯨꯝꯗ ꯅꯨꯄꯥ ꯑꯃ ꯂꯩꯔꯦ!" ꯔꯣꯖꯤꯅꯁꯨ ꯀꯞꯂꯗꯨꯅ, "ꯕꯕꯥ, ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯒꯨꯝꯁꯤ, ꯆꯠꯂꯁꯤꯕ ꯕꯕꯥ!" ꯔꯘꯨꯅ ꯉꯛꯅ, "ꯀꯩꯅꯣ ꯃꯤꯅꯣꯏ ꯑꯅꯤꯕꯣ?" ꯔꯣꯖꯤꯅ, "ꯑꯁꯦꯡꯕꯗꯤ ꯕꯕꯥ, ꯑꯩꯒ ꯔꯣꯁꯟꯒꯅ ꯏꯕꯤꯟꯃꯛꯅ ꯎꯔꯕꯅꯤ." ꯕꯤꯅꯥꯁꯨ ꯀꯤꯆꯟꯂꯣꯝꯗ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, "ꯀꯩꯗꯧꯔꯒꯦ ꯅꯣꯏꯕꯣ? ꯀꯞꯅ ꯂꯥꯎꯅ ꯇꯧꯔꯤꯁꯤꯒ ꯀꯩꯗꯧꯕ ꯌꯥꯎꯅꯔꯒꯦ?" ꯔꯣꯖꯤ ꯃꯃꯥꯗ ꯑꯃꯨꯛ ꯀꯞꯂꯗꯨꯅ ꯇꯝꯃꯤ, "ꯏꯃꯥ, ꯀꯤꯆꯟꯒꯤ ꯎꯄꯨ ꯃꯊꯛꯇ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ." ꯔꯘꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯅꯨꯄꯤ ꯕꯤꯅꯥꯗ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯑꯉꯥꯡꯁꯤꯡꯁꯦ ꯌꯨꯝ ꯑꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦꯌꯦ." ꯔꯣꯁꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯁꯦꯡꯕꯅꯤ ꯕꯕꯥ, ꯌꯨꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯂꯩ." ꯕꯤꯅꯥꯅ, "ꯑꯁ ꯌꯥꯔꯦ, ꯋꯥꯒ ꯋꯥꯕꯅꯤꯀꯣ, ꯑꯝꯇ ꯅꯁꯥꯒꯤ ꯔꯨꯝꯗ ꯆꯪꯉꯒꯅꯦ ꯄꯣꯊꯥꯔꯨꯁꯨ ꯑꯝꯇ." ꯑꯁꯨꯝꯅ ꯇꯧꯅ ꯔꯣꯖꯤꯒ ꯔꯣꯁꯟꯒꯅ ꯃꯈꯣꯏꯅ ꯎꯈꯤꯕꯁꯤꯡ ꯑꯗꯨ ꯃꯄꯥꯒ ꯃꯃꯥꯒꯗ ꯐꯅ ꯍꯥꯏꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤꯅꯗꯤ ꯁꯨꯡꯊꯥ ꯊꯥꯖꯕꯤꯔꯝꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯃꯥ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯄꯨꯟꯅ ꯇꯤꯚꯤ ꯌꯦꯡꯂꯝꯃꯤ ꯂꯤꯚꯤꯡ ꯔꯨꯝ ꯑꯗꯨꯗ꯫ ꯔꯣꯖꯤꯗꯤ ꯇꯤꯚꯤ ꯌꯦꯡꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ ꯁꯣꯐꯥ ꯑꯗꯨꯗ ꯉꯥꯊꯗꯨꯅ꯫ ꯃꯥꯅ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗ ꯔꯣꯁꯟꯅ ꯇꯤꯚꯤꯒꯤ ꯅꯥꯀꯟꯗ ꯊꯥꯔꯤꯕ ꯁꯣꯐꯥ ꯑꯗꯨꯒꯤ ꯃꯃꯥꯡ ꯑꯣꯏꯔꯞꯅ ꯃꯁꯥ ꯑꯗꯣ ꯇꯨꯕꯛ ꯇꯥꯁꯤꯟꯗꯨꯅ ꯂꯩꯃꯥꯏꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯇꯤꯚꯤ ꯑꯗꯨꯁꯨ ꯚꯣꯂꯨꯝ ꯑꯗꯣ ꯂꯩꯊꯗꯨꯅ ꯊꯥꯔꯤ꯫ ꯔꯣꯁꯟꯅ ꯃꯃꯥꯏ ꯑꯗꯣ ꯅꯣꯟꯊꯅ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩ ꯀꯩꯅꯣꯝꯃ ꯅꯤꯡꯁꯤꯡꯉꯤ." ꯔꯣꯖꯤ ꯃꯃꯤꯠ ꯎꯏꯔꯤ, "ꯀꯩꯅꯣ?" ꯔꯣꯁꯟꯅ ꯈꯨꯝꯃꯤ ꯇꯞꯂꯞ ꯃꯃꯥꯏ ꯑꯗꯣ ꯇꯞꯅ ꯅꯣꯟꯈꯠꯇꯨꯅ, "ꯉꯁꯥꯏꯒꯤ ꯗꯥꯏꯔꯤꯗꯣ." ꯔꯣꯖꯤ ꯃꯃꯤꯠ ꯑꯗꯣ ꯐꯖꯅ ꯁꯤꯡꯂꯤ ꯍꯧꯖꯤꯛꯇꯤ꯫ ꯇꯤꯚꯤ ꯑꯗꯨꯗ ꯁꯦꯀꯦꯟ ꯈꯔ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡ ꯔꯣꯁꯟꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯍꯪꯉꯤ, "ꯑꯗꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯈꯥꯗ ꯐꯝꯃꯤꯗꯣ?" ꯔꯣꯖꯤꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯂꯤꯚꯤꯡ ꯔꯨꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔ ꯆꯪꯂꯛꯄꯗꯣ ꯔꯣꯖꯤ ꯉꯛꯅ ꯐꯠ ꯌꯦꯡꯂꯨꯕꯗ ꯎꯔꯤ ꯔꯣꯁꯟꯒ ꯕꯤꯅꯥꯒꯗꯣ ꯏꯁꯤꯡ ꯕꯣꯇꯜ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯆꯪꯂꯛꯂꯒ ꯁꯣꯐꯥ ꯑꯗꯨꯗ ꯐꯝꯊꯔꯛꯄ ꯑꯗꯣ꯫ ꯔꯣꯖꯤꯅ ꯉꯛꯆꯥꯅꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯉꯁꯥꯏ ꯔꯣꯁꯟꯅ ꯂꯩꯕꯥꯛꯇ ꯐꯝꯍꯧꯕ ꯃꯐꯝ ꯑꯗꯨꯗ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯎꯔꯦ ꯉꯁꯥꯏꯒꯤ ꯃꯩꯅ ꯆꯥꯛꯄ ꯅꯨꯄꯥ ꯑꯗꯣ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯅ ꯃꯉꯣꯟꯗ
Munna yanglamlaga amamba marak aduda tapna mangkiba adu. Nagaraguga siyamna strict oiba parents ni. Numidang thenglakba matamda macha anido amana amagi roomda changba yadi haina athingba thalami. Athingba aduna maram oiraga makoi ani ado nungdangda Angelagi dari ado paminabagi chance leramde. Ngasigi ahing ngasidi Rosan ado ngantana tumli. Dari ado Rosida paro hairami. Rosi sumagi roomda dari ado puduna changlaklami aduga pamung aduda fazana pami. Room adugi blub ngana thalaba matung dari ado paba haureklami Rosie. Dari adugi ahan batjena aduda asamna irami. November 8, 2023. Hello Kitty. Aina ege diary nangbo Kitty haina mingkaurabani. Ming ase nang supam longani haiba ai thajei. Aigi baba na diary ase aigi 19 suba birthday gi gift oina leibirakpani. Diary asida aina aigi oiba wahai kaya ama irabadi. Aigi depression su fagani haibi. Baba na aigi inauno pinaso diary iyo haina tatana hai engonda. Aduga ko aikoigi anauba yumasiso yamda fazi. Black se aigi favorite color ni. Adudo baba na haibadi nong nini leirika yumgi rang se atopa color sangani hai. Adu tabada ay thawai kitang dinungaiti. Aikoi babagi nupi atomi aigi na ima tomi. Magi mingna bala haina kawi. Ima tomi na baba se pura control tokri. Magi makhada lehenkri. Aduga aiga aigi inaunupiga su mada ningthizana tawbidi. Aina hausi diary se iringai yungi edis asida kaigumba makhol amasu tarai. Makhol ado angang nupi macha amana kapagi makhol sumali. Ai edis na kaduna yamdi yengningi manungda kay lege haydo. As imatom bisina ayamok lak tana kauri tawrisi. Asana diary aduda irami. Iramli ba wahay sing ado paba loiraga Rosie mapukning de khali. 2023 kaidudi mamang se hini kari thawdu thopagi diary se doklapi jano. Asana wakal ado khana Rosie so ado maktum thakri. Mathangi numit ke ayuk ni Rosie ga Rosan gado makoi sumangi urum phangba matek amada famduda ngarangi diary ado parami. Ngarang Rosie na pakiba saruk adudi mana Rosan na wari oina chawrak na libiri. Madugi matungda Rosan na haireklami. Aina khanbada ikoina leiribi jumse tamnaba mali. Rosie su khumi. Aduni aiso adaina khalini. Yamasna kari thawdok thoki haibado. Aikoi ani khangdoknaba amata honase. Asana makoi ani na wari sanaduna leirigai maikoi dagi khara chathoklaga laptangna u achoba ama hauriba adugi manakta nupi macha amakhak hangar handa chatuna leiriba ado ubada Rosan na haireklami. Tu ada anga maleri yengo. Rosie su uri nupi macha ama laptang chatliba ado madu ubada Rosie na haireklam. Sige nupi macha sidi kaidagi lakli sana. Aswai enakpada yungumba namigumba amta leibasu ude. Rosana amu haireklami. Magi manakta changlaga yenglusilaw. Asumna hainaduna machul manaw ani ado nupi macha aduna hangar handa chatuna leiriba adomda laami. Makoi ani na nupi macha adugi manak asum naksadakpa adudagi di khangli. Nupi macha aduda apikpa angang ni haiba. Chahi taret aduai gi angang ni masam adu suning thizana hati. Ubliba spek aduso nakat amadi glass ti kaikri. Seliba pizod adu sukuina sudabagi yamna mona uri. Makoi ani na lakba adu ubada. Angang adugi maithongda kibagi pakhatpagi mami tadi. Ahoy na domna haraw na korei. Je dada aigi ming kanchan kawe ay noiga tinaminingi. Rosana sa kumi nokfetangna. Tinadoy ni. Angang adu na makoi ani gi amuba yum ado makut thindu na haireklami. Adagi yum se noigi yum la. Rosina kumi. Mani aikoi gi yum ni. Sigi yum se yam nungai bani. Adubu ko anti Debika na ne. Aikoi da ne kihan kiba dudagi ne ay changdri asi yumgi manungsida. Rosie ga Rosinga do ngokchana na yengni. Nupi masa ado na hairiba sing ado karino khan.
Kanchanna makha taraklammi. Aunty Devikaga magi nupagana asigi yumse 2012 ta sakibani. Ase haidana Kanchana do yum aduda ningamda yengi haukiba thaudosing adu ningsingduna. Rosana so haireklami. Kanchan yum asigi wari aikhoida liro aikhoisu yum asigi manungda akiba thaudok kya mathingni. Kanchana haireklami. Aunty Devika sa 2022 da siki masa mamitang binupini. Adubu magi mapuroiba dudi yamna nuksibani mana. Aunty Devika na black machugi rangakta sangba yum ama pamki. Adubu aunty gi nupaduna ke apambagi matung ina yum asigi rangse white oina sangki. Adubu aunty dadi yum ado black machu sangi haina machin thiki. Magi nupaduna nongma numit amadi aunty gi mamanabi amana magi nupa tak thoktana aunty adubu ai surgery tauki. Surgery adusu mai paki. Adugi matung aunty do magi mayumda halaki. Yum adugi rang do black machu oyena magi nupana machin thiraga asengbadi white oirambadudane aunty yamna saukibani. Aduda sunatana magi nupaduna atopa nupi ama puduna yumduda leiramki. Tasengbadi nupi do Aunty Devika khanganda matam sangna yum adudane leiramba oiramki. Nupi atombi do masagi ko mara leiba oibana Aunty Devika na mangonda attack tawraklani khaladuna ana oina Aunty Devika bu khudak aduda hatoki. Magi nupa adudi magi nupi atombi ado puduna yumdagi chenkhri. Aunty Devika gi asiba haksang adumak phangkhidre. Miyoi khrana amana hai magi nupaga nupi atombi gaduna mai thaduna mangankre amadi aunty gi thawai aduna hauji phauba yum aduda leiri haina. Rosina mo haireklami. Adoko asi yum asida maina chakpa nupa amasu aikhoina ui. Akhoi chichi sune adugi maina chakpa nupa do ui haina hairami. Rosina hangi nangi chichi haise Angela haidura. Hoi aiki chichi ne Angela ni. Rosina hangi nangi chichi di kaida lei hausi. Kachana mamita tapna mapira ihau na khomi. Aunty Devika na puduna chakre aiki chichi di mama ka papa ka su puraga chakre mana. Wase haiduna kapthori I kachan. Rosana mahaku themjinmi kemta khanganu se kachan. Chichi ga dada ka su nangi chichi ga mama ga papa ga thimina doini. Kachana hairaklammi kapli tawna. Adudada ai chak yamna lame. Ai gi chananaba khara phiron khara ga pibiyo. Asana kachana haibadagi Rosan ga Rosie ga do kachan mafam aduda thanamlaga makhoi gi yum aduda laktuna kachan gi chananaba khara phiron khara ga putuna amula ami adubo makhoi na mafam aduda yorokpa matam dudadi kachan di mafam aduda leiramdre. Numit adugi numidangni kisanda Rosan ga Rosie ga do pizza semni haina semlammi. Dining table adudana radio achauba ama suthami. Mallaba radio adudaki English song khara suthari. Makoi anina isai do tana pizza assembly ngai ikhang khangauda radio adu JUJU soroi. Rosan prap sangsin do radio adu da pop thai amuka hena sauba helai. Adubo radio adu gi JUJU sauba adugi maraktagi tari karigumba khonjal khara. Khonjal adu tarakpadagi Rosan radio adu da pop tharamba adu lep. Rosie sumuna tari khonjal ama tarakpa ado karino khan. Karagumba miyoi amana lai sonbagumna murum sonbagi makholni. Thangnaba mikupta makhol ado chaplipki aduga ikhang khanguda nupi amagi khonjalna kanna laurai radio manungdagi. Lepo hausi mag lepo. Rosie ado masama tomda thak nomba haurai. Rosie ga Rosan ga do tapli tunglomda halli. Thangnaba mikupta radio adugi manungdagi speaker adu thugaiduna miyoi bagi khong ama thintoraklami. Lin macha marumdagi olakpagumna mayang kangtrak kangba masam ngauri tauba duga mamai adusu makeup mathong maram khangda tauba nupi amakha radio adugi speaker adudagi thoraklami. Nupi adugi mamit adu ushili jonjol lauba blue machugi dress amasu siali. Nupi ado
Magi dresta pakliba radiogi akaiba machitsing ado tak nanthoi. Makutna adu loirega radio ado amuk on tawi nupi aduna. Hena ngakliba de radio ado speaker kaira phawba sizinaba yariba aduni. Ahanbadadi ahoba ayakpa music ama radio adudagi thorei. Thangaba mikupta akiba isada tu chungba music ama ona mohjumki. Music ado hek tharakpaga nupi ado dance tawba tapna horei masada yauriba. Saru khuding pedrek thekpa makai dance ado tawrei. Ngaki matong radio adudagi thorakpa music ado lepkhri aduga nongmai ama lok singbagi makhol ama tarei. Rosie pakatna fat yeng thurakpada uri. Rosangi matong oirapna nupa ama nongmai paituna lepliba ado. Nupa adugi nongmai ado dance tawramiba nupi aduda em tawi. Nongmai pariba nupi ado nongmai gi trigger ado chingi. Thangnaba mikopta nongmai maru ama khak kapkhibagi makolna mafam ado sinba thungi. Nongmai maru ado dance tawribi nupi adugi makok adwaida pali. Mangondagi thakturakpa iking aduna kitchen gi wan ado ina pungang na chekhai. Thangnaba mikopta dance tawrami nupi ado mamai tapna panglaklami. Duga ilagta kangkhu khuraklami. Ngehake matong nupa ama khak chinsalakuna nongmai kapibi nupi aduda hangi. Langle karino nangna tawribasi nupi aduna khumi. Tamo khara prap thona tahobasina phare. Parna hairiba nupa aduna abo haireklami. Lao magi haksangse etes tudane thamse roba laklani ngihak leirabadi lao asana haidana karana langlen gado dance tawrambi nupi adugi makhong nama paiduna soro singlaga pukhatki khakhogdaba mikopta dance tawrambi nupi aduna so Rosie amade Rosan ki makhong nama magi makhut aduna pairaga makui anibuso chingduna chatki dance tawrambi nupi ado kana laubagi maongda maya launa kathoi adubu khonjal amata thokpagi ngamlamde Rosie ga Rosan ga su khonjal thokpa ngamlamde asama tawna nupi aduna loinena makhoi anisto edeste ornami langlen ga karan gana nupi adugi makhong pairiba ado thadoi nupi aduna su Rosie ga Rosan ga gi makhong ado thadorei mi adugidi Rosie ga Rosan ga do puk hawgatuna edik adudagi chenthoraki Mathangi numitani Rosie ga Rosan ga ngaranggi thoduk pumba mama mapada tamlami adubo makoi aninadi siki amagi mangda thajabiramdi madudagi Rosie ga Rosan ga do Angela gi diary adu puduna makoi gi car manungda changdaga parami diary adugi ani suba chena aduda asana irami November 20 2023 Hello Kitty Sorry aise diary ibagi habit leitabana handakti diary se kya toina idre babada idi diary ibada le haina phau haibani aina ado ngasigi oinadi ai wahimati khara iramgi aina khanbada aikhoigi yumse tamnaba male ngarang engsu aina tumlegai aiki phamung nakanda miri amaleptana leibagumna isada phawi adrigi aina mitse pangduri yengbada miri amaleptana leramada uri ai hiplamadi hogale adubu mikup adudari miri ado dabak mangkri aina wakal yamna khanjanbagi oidoira ai khangdre babana aikhoigi yumsisu rangmachu atopa masangi haujikti white color oiri black color di asaba chupsile haina adu oibataradi white color na engba chupsingani maramdi aikhoi babana ne yumse white color hek sangbaga khangi ingbagumna su dawi ani suba chanadura iramliba singa do paraba matong rosana haidaklami adudi aikhoi khakta natrako butam lese Rosina amukomi yamsida leiramba mi khudingdane loina thengnan bajani Rosana amu haidaklami ada hauji phawbugi oinadi aikhoidadi yam ka hena ingbudadi oidrine ko yamgi rangda black adam oiribagine ingdrise ada babanadi khara thuna yumgi rangda machu anoba masangani haibani rangmuchu he hongdok dubadane aikhoida khudong thiba tholagadoba male Rani amu haidaklami babada rangmuchu da atoba sangdana hairesi asamna hainaraba matong diary gi mathangi chena ado amuk faktuna amuk parami asamna irami November 28 2023 Yamasiga samnabada basement ama leinungda hutuna lei
ꯑꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯤꯗ ꯈꯪꯉꯤ ꯕꯦꯁꯃꯦꯟ ꯑꯗꯨꯒꯤ ꯆꯪꯐꯝꯗꯣ ꯅꯥꯄꯤ ꯁꯤꯡꯕꯤ ꯐꯠꯇ ꯍꯧꯗꯤ ꯈꯔꯅ ꯀꯨꯞꯁꯤꯜꯂꯒ ꯊꯅꯝꯃꯤ ꯁꯨꯃꯥꯡ ꯃꯇꯣꯜꯗ ꯆꯪꯐꯝꯗꯨꯗꯅꯦ ꯔꯤꯡ ꯑꯆꯧꯕ ꯑꯃ ꯂꯩꯕꯅꯤ ꯔꯤꯡ ꯑꯗꯣ ꯍꯦꯛ ꯆꯪꯕꯒ ꯕꯦꯁꯃꯦꯟꯒꯤ ꯊꯣꯡ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯍꯥꯡꯗꯣꯔꯛꯏ ꯑꯩ ꯕꯦꯁꯃꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯕꯗꯤ ꯀꯤꯖꯩ ꯆꯪꯒꯦ ꯍꯥꯏꯅꯁꯨ ꯈꯟꯗꯦ ꯏꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯄꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯔꯣꯁꯟꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁ ꯕꯦꯁꯃꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯂꯩꯖꯥꯅꯣ ꯈꯪꯅꯤꯡꯉꯤ ꯇꯟꯖꯥꯗꯨꯗ ꯃꯈꯣꯏꯒꯤ ꯃꯄꯥ ꯔꯘꯨꯅ ꯀꯧꯔꯛꯂꯝꯃꯤ ꯔꯣꯁꯟ ꯔꯣꯖꯤ ꯂꯥꯛꯑꯣ ꯁꯤꯗ ꯃꯄꯥꯅ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯗꯥꯏꯔꯤ ꯑꯗꯨ ꯄꯥꯏꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯀꯨꯝꯊꯗꯨꯅ ꯃꯄꯥ ꯔꯘꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯎꯔꯤ ꯃꯄꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯋꯥꯏꯠ ꯃꯆꯨꯒꯤ ꯔꯪ ꯕꯣꯇꯜ ꯑꯅꯤꯗꯨ ꯔꯘꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯔꯪ ꯃꯆꯨ ꯑꯃ ꯁꯪꯂꯗꯕꯅꯤ ꯌꯨꯝꯁꯤ ꯔꯪ ꯁꯪꯅꯕ ꯃꯤꯈꯩꯁꯨꯅꯦ ꯌꯧꯔꯛꯂꯅꯤ ꯔꯣꯖꯤꯅ ꯄꯥꯈꯠꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ ꯕꯕꯥ ꯔꯪ ꯃꯆꯨ ꯑꯇꯣꯞꯄ ꯁꯪꯒꯨꯝꯁꯦ ꯕ꯭ꯂꯦꯛ ꯑꯗꯨꯝ ꯑꯣꯏꯍꯟꯁꯤ ꯑꯟꯇꯤ ꯗꯦꯕꯤꯀꯥꯅ ꯄꯥꯝꯖꯕ ꯀꯂꯔꯅꯦ ꯕ꯭ꯂꯦꯛꯁꯦ ꯔꯘꯨꯗꯨ ꯃꯥꯅ ꯄꯥꯏꯔꯛꯄ ꯔꯪ ꯕꯣꯇꯜ ꯑꯅꯤꯗꯨ ꯅꯥꯀꯟꯗ ꯊꯝꯂꯒ ꯁꯣꯔ ꯁꯥꯎꯅ ꯍꯣꯟꯗꯣꯛꯏ ꯌꯥꯔꯁꯤ ꯕꯕꯥꯅ ꯅꯣꯏꯗ ꯌꯨꯝꯁꯤꯒꯤ ꯃꯄꯨꯗꯣ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯣ ꯑꯩꯅ ꯂꯛꯅꯕꯅꯤ ꯑꯩꯅ ꯑꯗꯨ ꯍꯥꯏꯔꯨꯕꯗꯤ ꯅꯣꯏ ꯑꯅꯤꯁꯨꯅꯦ ꯋꯥꯈꯜꯗ ꯀꯩꯅꯣꯝꯃ ꯈꯜꯂꯝꯃꯅꯤ ꯔꯣꯁꯟꯅ ꯗꯥꯏꯔꯤ ꯑꯗꯨ ꯃꯄꯥ ꯔꯘꯨꯗꯒꯤ ꯃꯈꯨꯠꯇ ꯄꯥꯏꯍꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯤ ꯕꯕꯥ ꯁꯤꯁꯤ ꯄꯥꯎ ꯌꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕꯅꯤ ꯁꯤꯒꯤ ꯗꯥꯏꯔꯤꯁꯦ ꯔꯘꯨ ꯈꯖꯤꯛ ꯁꯥꯎꯅꯤꯡꯒꯞ ꯇꯧꯅ ꯍꯥꯏꯔꯛꯂꯝꯃꯤ ꯌꯥꯔꯦꯀꯣ ꯅꯕꯥꯅꯤ ꯌꯥꯝꯅ ꯍꯦꯟꯃꯜꯂꯦ ꯍꯥꯏꯁꯤꯅꯤ ꯔꯪ ꯁꯪꯕ ꯌꯥꯎꯕ ꯇꯜꯂꯦ ꯍꯥꯏꯔꯒꯅꯅꯦ ꯃꯊꯛꯀꯤ ꯑꯦꯇꯤꯛꯇꯅꯦ ꯀꯥꯔꯣ ꯑꯗꯨꯒꯅꯦ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯃꯌꯥꯝꯗꯣ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯁꯦꯡꯗꯣꯛꯂꯨꯁꯨ ꯆꯠꯂꯣ ꯑꯁꯨꯝꯅ ꯃꯄꯥꯅ ꯔꯘꯨꯅ ꯇꯊꯤ ꯇꯊꯤꯅ ꯆꯩꯔꯛꯄ ꯑꯗꯨꯗ ꯃꯆꯥ ꯑꯅꯤꯗꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯑꯦꯇꯤꯛꯇ ꯀꯥꯔꯛꯂꯝꯃꯤ ꯑꯦꯇꯤꯛꯁꯀꯤ ꯄꯤꯛꯇꯛ ꯇꯧꯕ ꯔꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯔꯣꯁꯟꯒ ꯔꯣꯖꯤꯒꯗꯨ ꯐꯝꯃꯤ ꯑꯗꯨꯒ ꯗꯥꯏꯔꯤꯗꯣ ꯑꯃꯨꯛ ꯄꯥꯕ ꯃꯈꯥ ꯁꯝꯊꯩ ꯗꯤꯁꯦꯝꯕꯔ 2, 2023 ꯀꯤꯇꯦ ꯉꯁꯤꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯋꯥꯏ ꯋꯥꯕ ꯅꯨꯃꯤꯠꯅꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯀꯟꯆꯟꯗꯣ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯊꯤꯕ ꯐꯪꯗ꯭ꯔꯤ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯗꯨꯃꯛ ꯐꯪꯗ꯭ꯔꯤ ꯑꯩꯅ ꯃꯥꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯎꯈꯤꯕꯗꯣ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯅꯤ ꯀꯟꯆꯟ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯈꯔ ꯊꯨꯅ ꯂꯥꯛꯑꯣ ꯅꯪ ꯎꯗꯕꯗ ꯆꯤꯆꯦ ꯂꯩꯕ ꯉꯝꯗ꯭ꯔꯤ ꯗꯤꯁꯦꯝꯕꯔ 4, 2023 ꯉꯁꯤꯗ ꯑꯩꯈꯣꯏꯅ ꯀꯥꯆꯤꯟ ꯊꯤꯕ ꯐꯪꯂꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯛ ꯑꯣꯏꯔꯤꯕ ꯑꯦꯇꯤꯛꯇ ꯂꯩꯔꯝꯃꯤ ꯃꯥꯗꯤ ꯑꯗꯨꯕꯨ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯃꯥ ꯀꯝꯗꯧꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕꯅꯣ ꯀꯅꯥꯒ ꯂꯩꯕꯅꯣ ꯍꯥꯏꯕ ꯆꯤꯡꯅꯕ ꯑꯃꯠꯇ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯑꯦꯇꯤꯛꯁꯦ ꯄꯨꯔꯥ ꯖꯒꯥ ꯑꯃ ꯏꯇꯧ ꯇꯧꯏ ꯗꯤꯁꯦꯝꯕꯔ 5, 2023 ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯋꯥꯔꯅꯤꯡ ꯄꯤꯔꯛꯏ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯁꯣꯟꯊꯥꯡꯅꯅ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯔꯛꯏ ꯌꯨꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯑꯩꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯂꯁꯦ ꯍꯥꯏꯕꯗ ꯕꯕꯥꯅꯁꯨ ꯁꯨꯡꯇꯥ ꯇꯥꯕꯤꯗꯦ ꯍꯦꯟꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯆꯩꯕꯤ ꯌꯨꯝ ꯑꯁꯤꯒꯤ ꯔꯪ ꯑꯉꯧꯕ ꯁꯪꯉꯨꯕ ꯃꯆꯨ ꯑꯗꯨꯗꯤ ꯀꯩꯅꯣꯝꯃ ꯇꯧꯔꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯗꯤꯁꯦꯝꯕꯔ 6, 2023 ꯑꯩꯒꯤ ꯕꯕꯥꯒ ꯏꯃꯥꯇꯣꯟꯒꯗꯣ ꯕꯦꯁꯃꯦꯟ ꯃꯅꯨꯡꯗ ꯆꯪꯈꯤ ꯄꯨꯡ ꯑꯃ ꯍꯦꯜꯂ ꯐꯥꯎꯕ ꯃꯈꯣꯏ ꯑꯅꯤ ꯁꯨꯡꯊꯣꯛ ꯊꯣꯔꯛꯇꯦ ꯑꯩ ꯀꯨꯝꯊꯔꯒ ꯌꯦꯡꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯀꯤꯖꯩ ꯗꯤꯁꯦꯝꯕꯔ 15, 2023 ꯕꯕꯥꯒ ꯏꯃꯥꯇꯣꯟꯒ ꯃꯥꯡꯈꯤꯕꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯁꯨ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯏꯚꯤꯗꯦꯟꯁꯁꯨ ꯀꯩꯝꯇ ꯐꯪꯗꯦ ꯄ꯭ꯔꯤꯟꯁ ꯐꯪꯗꯦ ꯕ꯭ꯂꯗ ꯐꯪꯗꯦ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯝꯂꯒ ꯈꯪꯍꯧꯗ ꯃꯥꯡꯈꯤꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ ꯑꯩꯅꯗꯤ ꯄꯨꯂꯤꯁꯁꯤꯡꯗ ꯍꯥꯏꯕ ꯕꯕꯥꯒ ꯏꯃꯥꯇꯣꯟꯒꯗꯣ ꯕꯦꯁꯃꯦꯟ ꯃꯅꯨꯡꯗ ꯆꯪꯈꯤ ꯍꯥꯏꯅ ꯑꯗꯨꯒ ꯄꯨꯂꯤꯁꯁꯤꯡꯅ ꯕꯦꯁꯃꯦꯟꯒꯤ ꯆꯪꯐꯝꯗꯨꯗ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯆꯪꯐꯝ ꯑꯗꯣ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯕ ꯇꯔꯅꯦꯜ ꯑꯃꯒꯤ ꯆꯪꯐꯝꯅꯤ ꯍꯥꯏꯔꯛꯈꯤ ꯀꯥꯟꯆꯟꯁꯨ ꯏꯃꯥꯒ ꯕꯕꯥꯒ ꯉꯥꯏꯕꯗ ꯅꯨꯡꯇꯤꯒꯤ ꯀꯞꯄꯤ ꯗꯥꯏꯔꯤ ꯑꯗꯨ ꯄꯥꯕ ꯂꯣꯏꯔꯛꯄꯗ ꯔꯣꯁꯟ ꯑꯗꯨ ꯋꯥꯁꯔꯨꯝꯗ ꯑꯃꯨꯛꯇ ꯆꯪꯂꯨꯒꯦ ꯍꯥꯏꯅ ꯏꯇꯤꯁꯀꯤ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯔꯣꯖꯤꯗꯤ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ ꯔꯣꯁꯟ ꯑꯗꯨ ꯕꯥꯠꯔꯨꯝꯗ ꯆꯪꯒꯦ ꯍꯦꯛ ꯇꯧꯕꯒ ꯕꯥꯠꯔꯨꯝ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃ ꯇꯞꯂꯞꯅ ꯏꯁꯩ ꯉꯪꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ
Rosan the bathroom get thongnau adudagi septhaduna manungda yenglakpada uri phi agopa ngakta setbi masam sangbi nupi amakhakna bathroom gi wall aduda magi khudombi dagi thorakpa ikhingna wahi khara idaklibadu iriba wahi adu karino haidba yengbada ragugi ming oirami adudagi Rosan adu prap tongna edikta kakharaktuna Rosida pau adu tamle aduga amu mapagi manakta changsilaklami Makoyna sumang yorokpa matamdadi nupa kunmukna yunggi rangsu sangduna lerami makoygi mapa ragusu sumang aduda famlaga mayamna tawriba ado yenglami Rosana sangsinduna tammi mapada Baba bathroomda nupi ama lehawi Ragudu machasingda hanna yingda khummi Namada hayudana Adure Rosan ga Rosiga do imungda jangsinduna mama kawi Ima Adabu sukung kumlagdi bedroom atopa bathroom atopa laundry room sinba thongna yeglabaso mama binadi thiba phanglamde Rosan pa khatna haidaklami khadaidano ekoi mama na leiram dusi Rosina wahi khara do haigi hek tobaga ngasai Rosana nupi ama urai haiba bathroom madugi manungdagi nupi ama khakna kappagi makhol ado tariklami nupi amana kappagi khonjal adugi manakta walda karigumba postak amana khotpagi makhol su taraklami Ngahaki matungda mama binagi khonjal na susut tawna kapagi khonjal ama amuk tarakli bathroom manungdagi Rosiga Rosan ga do bathroom gi manakta tamna laami bathroom gi thong ado Rosan na tabli tawna hangdoklaga hairap yengi mama binado batap aduda famlaga kaptuna leirami aduga magi hek mamangdana leiri safam kairabi anti debika gi thawai phi angopa ngakta setli masam aduso mosan mona yamna fai Maithong adugi sarukti udi thawai ado magi makuk ado makrangda hukchili masam adusu leimaida suro singli aduga hadakti thang sori ama paiduna wall aduda ragugi maming iri madu ubada bina sumakol thokna kappa kiduna masa ado thak nikpa makai yenglibani nupa aduda thanglaba mikupta bathroom gi thong ado manungdagi sapukane gam launa thingjilai mapanda lehori macha anido Rosana thong adu hangdokna ba phana kana hotnarabaso hangdokpa dumak ngamdri Mikup aduda thong adugi handle ado maina chakpugumna musali maduda thenglubada Rosan ga Rosiga do makhut voi aduga handle ado matomda ut onduna lei kenki samdaso baru manungdani thong ado hek thingjin khibdagi bina makon thokna kablai mana hek kappa horakpadagi anti debika ge thawai ado binada phat changlaklami Thawai ado karum tawruba mamai ngaksangang mabit amadi I tairaba chimbal ado ubada bina hena kappi thangnaba mikopta thawai ado bina tamna tabli changsilaklami bina kapladuna hai ai buta tokpiyo ai giran karino ai bamugda ta tokpiyo adubu thawai ado bina gi mamangda yamna nakna lepi aduga magi muslimu bamba khut adiduna tapna tingthodaklaga bina gi mamaida nali Kangauda ba mikopta thawai edo maiku tamna onduna binagi mayada sangki ngahaki batungda thong ado hangtuda bina thore I machan anina thongjin adoda lepnaga leiriba ado ubada makhoi anida mamit ado khana yengduna macha ani ado ngakchana na yengduna ne hawi namit humni hawkre binagi haksangda anti debika ge thawai changle haiba macha anina khanglabaso ragunadi khangdri namit ado living room da Rosan ga Rosiga do phamduna diary gi makha taba saruk ado parami December 18 2023 Baba ga imaton ga halaktraba matungda aiso kachan ga yum ase thadok tuna ba hainare yamnaki yum asigi manungse ahingda nabi amana kapagi makhol sutai walda khujina khotbagi makhol sutai yamsida kuina leithaningdre ikoyani December 19 Aya kachan ga so pochai pek to baloiraduna yumdagi thorakli aikhoyani na gari ngai duna leiringai basement manungdagi baba na aibu kaurakpagi makhol da tai harauraduna aiso basement digi chakfam thonga do hangduna manungda kumthare basement gi manungda ahoba makhol ahum leirami ahanba makhol aduda ayengi adabu uhaidaba saktamni imaton gi asiba haksang ta aduda leirami magi mako aduso kaklabaga magi makuna paiduna leirami aduga
Babagi asiba hakchang sunakan aduda tari. Babadi mahina katikpa makai chakla mali. Musin muna ut olamdai saktam oina uri. Ay kaptuna khangi. Tanjadada aigi tungda. Mihoy ama lepagi sahumba mapangi. Ayna ontutuna yenglubada nupi amakak leptuna lerami. Nupi adugi masado yengbada. Disfigure mali. Bakut makong loina. Pwede babagi phone dusu nupi aduna pai. Nupi ada ay dana chang silay. Ay su ay natawliba khungup ase lauthulaga. Nupi aduda thomnamnaga basement ki mathakta kakhalay. Iramliba ado aroy bachanani. Iramliba matik ado parabada. Angela hairiba nupi asi sikri thawai aduna hatkre haiba khangbagami. Rosan ado phamlamadagi puk hawgali. Rosie ay gyandari. Aikogi asengba imado basement aduda soidana leirongani. Hauzi uriba ima adudi ati debikana mitrong sanabani. Police kausi hausima. Rosina so haidaklami. Hoi aduda farani. Wasi haina dana makoi ani thonglomda hek mamai laithurappaga anti debikagi mitrang oiribi makhoigi mamagi saktam ado thongjin aduda leplaga makoi ani dama mito khana yengduna leirami. Mamagi saktam ado tapli tauna masa tapna long thore aduga makot ani amadi makhung anida long theklaga leimaida namlaga mangak ado cheblak tongna makhoi ani da yengduna lei. Tani su kadai da sensi gi haini chen phamti. Mamagi saktam ado saru kurok thekpa makhai masa ado phaideklaga haireklami. Nupi amadi nupagi khonjal punna punsilaga. Baba su basement da leikre. Rosina pakana Rosanda. Rosan thongrau se thugayo. Aduna Rosina hek haibaga living room adugi makhadagi saruk oiriba basement adumdagi mapi mama bina amadi mapa ragu anina kana kaptuna law khung tobagi bakol makoi anina manakong da taraklami. Anti debikagi thawai adusu tabli saru ado tekpa makhai phaideklaga Rosan ga Roziga gi manak tamna changsilaklami. Mikop na home singna Rosan amagi manakta leiramba flower base ama lamduna lawi aduga Anti debikagi thawai adugi makokta sapu kana thomi. Rosan hairei. Rosie chalo. Wasi haidana Rosan de anti debikagi thawai adugi mapa landuna jingkri. Rosie de dumukli hawi. Thawai ado khana noktuna leiri. Rosie so amuktang thawai aduna yenglamlaga Rosan chenkhiba maikai adom chelaklami masu. Rosan ga Rosie ga na living room adudagi hek chenkhibaga anti debikagi thawai adusu soi mangkhirami. Rosan ga Rosie ga da sumanglomda senthore aduga Angelana diary iramba basement adugi changpham kadai de lei haina thiba hauruklami. Basement gi saruk adudagi makoi anigi mama amadi mapa anina China khangbagomna kana lauriba aduso makoi anina tarami. Makoi ani changna basement gi changpham adu thiraba matungda kona thangda thenglari changpham adu ring achauba ama leiriba ado chingduna thong ado hangdukli aduga makoi ani do basement gi staircase ado kumthareklami thong adu so hangduktuna thanami phane sangna lei staircase adu su makhada asum kumtharekpana kona thangda basement adu yori basement adu gi oiramdiba phibam ado ubada machal manau ani do siningba pokli basement adu gi manungda maital mayam ama leirami maital sing adu gi marakta maina chaktuna karum leirambiba bina amade ragu gi hakcha madu ubada macha ani do thamoi sokna kappi lalak aduda Rosina magi phone adu lauthokuna 911 da call tore aduga magi mama mapa animak karagoma mioi amana hatkre haina talami adubu emergency number aduda magi address takwa ngamdringai phone ado off takri Rosie katloduna hairami ekhoi kamai da tawdoino Rosan sama mai do non thaduni yeklambadagi fatno khatuna Rosie da yenglaklammi adubu Rosie gi matungda leptuna leiriba saktam adu ubadama mabet khawlaw thoki Anti debikagi thawai ado khong mukhut phaidrang tongna Rosie gi matungda lepi aduga Rosie gi mangaksam makhut khujin amuba aduda tapna dan bahawi Rosie ki bena masa adu thakthakni thangdabam nikupta Rosan magi phone aduna thawai aduda hanjin sapu kanna sui aduga asumna hairi Rosie chelo Rosie adubu Rosie sen Rosan gi manakta adumakle hadakti Rosan magi makhut khoningna Rosie da ili chinkro haina Rosie su kapi ai tale nang hodok lamlaga ai dom da chatlui wasi haidara Rosina magi phone aduna
thawai aduda thomduna Rosan makhoi ani thawai adubu mai thiba pinana hotnei thangraba mikupta thawai aduna sabukana ilakpada Rosie nakanda sujinduna tai madugi chance lauduna thawai aduna Rosan gi mamai adu supai patient ki magi sanglaba muraba khujin aduna Rosan gi leibak amadi khazaida khutatli Rosie prap hogatuna Rosan gi manakta changsali adu thangnaba mikupta thawai aduna Rosan gi magak ado pedrak launa leithitlaga haksang dagi magak to thadatuna tongan tahali tongan taraba magak ado Rosie gi makhong mayada pudrup tari Rosie kapna basement ki staircase ado karaklami adubu thawai aduni yamna thuna mabu tanaraktuda magi khungup aduda yali Rosie magi khung animak lauthoklaga thawai adugi magak samak ngangba mamit aduda sapu kanna thomjeli China faudaba mali anti debika gi thawai ado kana khekna nokli madi aduma Aroibo oina Rosie do magi makhong aduna anti debika gi thawai aduki mamaida sapu kanna Kaushilambadagi thawai ado makhada onthaduna tahawri tanja adu lauduna Rosie do basement adudagi mathak yawna prap karaklami aduga thong adu so thingjilami sama hek yawrukpada makhoigi garage aduda laktuna gari ado start tawi aroibu ina yum aduda yengla ami Rosie matam aduda uri yum adugi etik ki thongnau adudagi kachanna mangonda yengduna leramliba ado tasingna hairabadi Rosie do Kachan hana yenglamda adumak chatpa pamlabani adubu angang adugi punsi kari oihawni khanbada ma gari dagi kumthaduna yum manungda amuk changaklami Rosie do prap tawna etish aduda karaklami Kanchan ado tubak tasanduna rum manung aduda famleglirami Rosie na hailaklami Kanchan charaslaw ekoi ani mafam ase koina leiragum silao Kanchan na perum hailaklami ado akoi si ado Sigi rum manungda leiramba aina thongnawdagi ubani adudagi aisu manungda changlaga yengbani adu chijidi leiramdre mahakaida sakrabanu khangdre Rosie na hailaklami lawase chalasla oba wase haidara Rosie na kachanbo makhu chamlaga etisdagi kumtharaklami aduga yum adugi mapalomda thoraklaki tawi adubu bakhoi anina living room mapa hek yuropaga uri anti debikagi phaideklaba thawai aduna makut makhong marina Sauraga laimai aduda satuna leramliba ado Rosie ka kachangada adu ubada thawai ado khekna nokla ami Rosie na kachanbo magi matung oina lefali aduga thawai aduda saungna yamna pendana yenglaga haidaklami taibang mi oina hinglaga desudagdi phatabi biotbi oina poklambani adunani dangna hoji phawba sagar yokpa ngamda adubak liribado mara lejedraba karisu khangjadraba aikhoi miyam haliba nangse taibang osida Nangumda tonba ziba amata leiramlo Rosie ke thawai ado maya krak sikpa makhai sawi asawba tani heladuna masa ado amuke hedam pedrik the saru tekpagi makholna mafam ado sinba thungna tai Rosie kapna makha taraklami nangna igi nupa amadi nupa adugi pia tobi adusu sauning ba nungai taba leiraga aikhoi poma olibase kaigino Aikoigi iral se karino yam se dalakba yai khuding magna naminong silay ta haliba aduna takpati nang se sana haibani sana di taibang mi marakta legado namita na sa ubaso phangdaba nanggumbi amada nachagi minong si khangdragasu aigi ima ipadi mamita macha uba phangbani na machagi minong si khangi mara lejedraba karisu khangjadraba miyoi kyasu sikiba adugi mahut Nang oina mangkhiba na phatra Sawbagi pankhan loiri khangba ngamdri anti debika gi thawai adu makkanna makhol hauna laurami adamna kanna lauramlaga magi haksang ado belona amada yetomna thilaga pokhaibagumna pokhairami magi mushin boba masa ado machet wal amade floor duda naptuna laiki thangnaba mikopta yum adogi mapanda police mayam lakpagi siren makhol tarakpa aduda Rosie ga kachangado makhod samduna chenthori Rosie amani Kanchan makhoi anidi maraibak fabna police na kanba ngamkhri adubo makhoi anigi imong madunggi miyoi singdi loina sekri Rosie na Wari pumba police da lidona khangali ahambadi police singna thajaramde adubo Rosie amani Kanchan makhoi anina
Hanjin hanjin itattatana hairaba aduda pulisna laiga mari leinaba miyoi ama tanaduna yum adugi matangda yengalami. Haujiti pulisna so asengba pomba khangli yum ado kuina thanamlabadi hena khudong thiba oirakani khana yum aduso demolish tawrongki. Matang asida wari asi pathokjaba loijari. Wari asibu pathokjaba matamda soikiba yawrabasu mayamna ngakpiyo haina haijari.